Universe haribasi wakhangna faw lamba phangdabam khai chawkhraba mafam amani asuk chawkhraba mafam sidabu aikhoi khaktamak leifam thokbra arapa grahasingda jeev paanba kaya ama leramba yai haidana adom thajaba thambibra leiramoi Prithvi khaktadani leiba haidana khanbiba oiragana aikhoi mafam sidana amok thawaai-paanba jeevasing mato karamna leiba horakriba scientist singbu houjik fawba makok ngaohanbi bo hangmayam gi manungda matau karamna Prithvida jeev leiba horakhi haibasisu amani Australia, United States, amadi Canada gi mafam singda tasilakhiba meteorite sing scientist sing na study tawkhi meteorite sing du study tawbana life karamna horakhi habagi information hena phangba ngamgani haidana makhoina phongdoi matang sida meteorite asteroid amadi comet si kari kari de khenai habadu haifet panjaramge makhoi loinamak space tagi paisilakpa ngaktane meteor harisina space tagi Prithvi gi atmosphere haidi nungshit ke leirol da paisilakpa nungkup amadi nungmacha sing adune makhoi de leimai sukyaw yoraktabida nungshita adum chakthektu manen onkhine makhoi si thawan michakti na chadragasu aikhoina shooting stars natragana thawan michak mathi haina su khangnei meteorite hairagana sundrangdagi Prithvi gi leimai da tasilak panung adubu khangnei meteorite singsi ayamba asteroid ki machet makai hek oigalli asteroid singsina amok Mars amadi Jupiter ani gi marakta leiba nung mayam gi belt to the pai dana lei belt sidagi na thorakpa asteroid sing Prithvi da thomjilakpasu yawe iroi loibada comet harisina numita koina chatpa famjilaba nung uful amadi gas ki matum cosmic snowball aduni numit lomda naksilapa matamda makhoi si sagatlaktuna uful amadi manil singdu mamai oina numit ki onatainaba maikaida sangna humtokhigani fare ngasi gi topic lomda amuk la asi anoba study kaya amgi matung ina life haibasi ekhoi Prithvi sidagi horakpagi mahut sararendagi tarakpo oiramgani haibasi houjik scientist sing na kanna khanaba horakle life natragana jeeva ama oiraknaba samgat sagatpada changba machak mathum chemical compound sing adu meteorite sing da yauraga paisilaktuna Prithvi da thunglakhi DNA amadi RNA sembada changba chemical component mangamak ngasai United States Australia amadi Canada dagi fangkhiba meteorite sing da yauramkhi study adu Nature Communications hariba journal du da phonlakhibani NASA gi GODDARD Space Flight Center gi astrobiologist Danny Galvin su study adu da saruk yakhi mahakna DNA amadi RNA samgatpada changda yadraba chemical sing Prithvi wangmadagi lakhibani soidre haidana confirm tawrakhi maram asina houjikti ahanba jeev sing samlakhiba organic compound sing meteorite yaurakhibani haiba theory adu hena mapangal kalhanbirakle aikhoigi graha samlakhibasi ngasidagi chawrakna 4.5 billion years mamangdane yam ngalingai matamgi Prithvi gi leimaida meteorites comet amadi sundrangi machak kayana thomjilakhi grahasigi khwaidagi ahanba jeev sing primitive microbe haibadi yamna ngalingai thaki ichamchamba hingkup oina samudragi irol nungda leiba horakhi aduga aikhoina khangjaba khwaidagi liraba fossil hairagana Western Australia gi Archean rock nung singda yauduna leiramba cyanobacteria asini masigi fossil singsi 3.5 billion years mukti liraba oigani sidagi hena ngalingai matamdasu jeev sing leiramba yabagi oithokpadi lei haidana expert sing namot pinai non-living matter thawaai-paanba pochak khudam oina achamba organic compound singdagi mahausa mathantana thawaai-paanba jeev sing olhalakpagi process adubu abiogenesis haidana khangnei origin of life thawaai-paanba jeev sing horakhibagi chapchaba likhun thidoknaba scientist kayana theory makhal puthoknai adugumba theory mayamdugi manungda khwaidagi interesting oiba ahumgi maramda khangminnasi number 1 electric spark amadagi horakhibani ising manil methane ammonia amadi hydrogen marang kain yawa atmosphere duda nongkhakpadagi thorakpa spark singdagi amino acid amadi sugar semba oithoi haibase 1952 da chathakhiba Miller-Urey Experiment na utkhi amino acid amadi sugar hariba pochak sing asina thawaai-paanba jeev sembada changda yadrabaki building block singni sibu semba haukragadi chahi million changna complex oba molecule sing semba soidana yahalamgani number 2 deep sea vent tagi horakhibani samudra irol nungi yamna luthaba mafam singda hydrothermal vent koba asaba mahi manai thadorakpa makhun sing lei masidagi thadorakliba mahi asi thawaai-paanba jeev sing sembada changba carbon amadi hydrogen marang kaini yawe hydrothermal vent sigi number 3 Panspermia life si Prithvi hariba graha sidagi horakhiba soi oiramdragadi amukam doba pan hariba Greek wahai sigi wan thokna all haibadi pumnamak natragana loinamak haibani sperma harisina seed haibadi maru haibani life si universe ki mafam pumnamakta sandoktuna lei makhoibu tongan ba mafamda sundrangi uful meteoroid asteroid comet asina chingba singsina koyen yen bibani haidana Panspermia Hypothesis na hairi chahi kayadi expert sing na masigi hypothesis asi chatna bayaba natte proof leite pseudoscience ni haidana irai laina dismiss taunaramme
Adubu ano evidence kaya fanglaklibasidagi houjikti Panspermia romda nauna amuk pukning chingsinbirakliba hoirakle. Mars da thijin humjinnabagidamak thariba rover singduna hingkup leire habigi evidence fanglaklagadi aikhoina hana khangle haidana leijaramliba pumnamak thakha soidana ongane. Natragana aikhoina Mars da landing tausiluriba spacecraft tudagi soidana microbes mayam thajiluragana amuk kamdouba. Frontiers in Microbiology da paper amakak fongki. Paper duna microbes amadi extremophile sing graha amadagi amada migrate tawduna universe da ahingba jiba sandokpa oithoi haidana fongdokhi. Masida Prithvi dagi Mars da chatliba spacecraft su yauri Life Sea spacecraft dagi soidana sandokhiba natragana ngasai haijakibagum comet asteroid ki kuthang dagi sandokhiba su yai. Natragana solar system wangmadagi paisilakhiba interstellar object khudam oina Oumuamua gumbadagi su oibayai. Oumuamua haribasi karino khangdribasing DSC ki video link description da hapcharamge soidani yengbinaba haijari. Panspermia si chatnabaya theory ohenabagi-damak nungshit laitaba vacuum temperature haigat haitha-toiba outer space ki sathiba UV radiation marakta bacteria sing kuina hingba ngami haibasi proof tauba ama hana change. Tanpopo mission asi Tokyo University ki researchers amadi Japanese National Space Agency JAXA punna tauminaba mission amani. Makhoina Deinococcus hariba bacteria si space te hingba ngamra khangdoknaba International Space Station mapangi exposure panel singda thamlamme. Thabagi chang khetnaba kanghalaba sample kaya chahi amadagi ahum faw mafamduda thamki. Aduga makhoigi marakta hinglamba yawbra haidana amuk yenglamme. Mathak thangba asiba bacteria gi layer dugi makhada leiba ayamba loina hinglamba thengnakhi. Mars da chatliba spacecraft rover singna Martian surface pu microbe mayamna contaminate tawshinba yai haiba masigi changyeng sina sengna utli. Ngasai mathakta pankhiba theory singdu nattaba origin of life ki matangda theory atai kaya amsu leire. Scientist kharanadi life haibasi sathina tangna thokpane university da life leiribasi Prithvi khaktadani haidana thajanai. Atai khara amanadi chunaba environment leiba mafam khudingda life leirakpa oithoi university mafam atai singdasu extraterrestrial life leifam thoi haina chetna thajaba thame. Loisilakpasida ngasi su wahang amatang hangjage nungsagi maingal sukyaw yawdana inorganic chemical gi matengna bacteria singna machinjak sungbugi process adu kari kaubage loinana adom alien sing leiramgani haina thajabibra haibadu phongdok piramo.